그러잖아. ꯆꯦꯂꯦꯟꯖ ꯆꯦꯂꯦꯟꯖ ꯀꯧꯋꯦ. ꯅꯪ ꯑꯣꯛ ꯊꯣꯡꯕꯗꯨꯗ ꯃꯇꯨꯝꯗꯣ ꯃꯔꯨ ꯌꯥꯎꯗꯕꯗ ꯀꯨꯀꯥ ꯖꯣꯠꯂꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯔꯨꯁꯦ ꯄꯜꯍꯟꯒꯅꯨ ꯃꯔꯨ ꯄꯜꯍꯟꯒꯅꯨ ꯃꯤꯅ ꯑꯁ ꯃꯇꯩ ꯃꯅꯥꯎ ꯃꯨꯛꯕꯥꯡꯗꯣ ꯃꯔꯨ ꯄꯜꯂꯤ ꯃꯤꯅ ꯑꯗꯨ ꯁꯔꯨꯛ ꯐꯖꯅ ꯆꯥꯎ ꯍꯥꯏꯅ ꯊꯝꯃꯁꯦ. ꯀꯩꯅꯣ ꯆꯦꯂꯦꯟꯖ ꯇꯧꯅꯔꯦ ꯀꯩꯅꯣ ꯃꯀꯣꯛꯁꯦ ꯑꯩꯉꯣꯟꯗ ꯍꯥꯞꯄ. ꯃꯀꯣꯛꯇꯨꯗꯤ ꯑꯗꯨꯝ ꯆꯥꯔꯁꯨ ꯌꯥꯏ. ꯅꯪ ꯃꯀꯣꯛ ꯄꯥꯝꯕꯤꯕꯗꯨꯗ ꯍꯥꯞꯄꯅꯦꯕꯀꯣ. ꯃꯥꯏ ꯆꯦꯂꯦꯟꯖ ꯃꯀꯣꯛꯇꯣ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯛꯑꯣ ꯑꯩꯉꯣꯟꯗ. ꯑꯩ ꯇꯪꯈꯥꯏ ꯑꯃ. ꯃꯀꯣꯛ ꯃꯀꯣꯛ ꯉꯥꯗꯣ ꯑꯃꯈꯛꯇꯅꯤꯅ ꯃꯀꯣꯛꯁꯦ ꯁꯤꯗꯤ ꯄꯨꯔꯥ ꯌꯥꯗꯦ ꯅꯨꯄꯤꯁꯦ. ꯊꯥꯗꯠꯄ ꯌꯥꯗ꯭ꯔꯦ. ꯅꯪ ꯍꯣꯔꯦꯟ ꯑꯗꯨꯝ ꯆꯦꯠ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯛꯑꯣ. ꯌꯥꯅ ꯆꯦꯠꯂꯒ. ꯑꯗꯨ ꯇꯧꯔꯁꯤꯁꯦ. ꯍꯥꯏ ꯃꯌꯥꯝ. ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯌꯥꯝ ꯇꯣꯞ ꯇꯣꯞꯄ ꯑꯗꯨꯒꯨꯝꯂꯕ ꯃꯨꯛꯕꯥꯡ ꯆꯦꯂꯦꯟꯖ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯉꯁꯤ ꯇꯧꯅꯒꯗꯧꯔꯤꯕ ꯃꯨꯛꯕꯥꯡ ꯆꯦꯂꯦꯟꯖꯁꯤꯗꯤ ꯀꯔꯝꯕ ꯃꯊꯦꯜꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏꯔꯣꯗꯅ. ꯁꯣꯏꯕꯨꯝꯒ ꯉꯥꯒ ꯊꯣꯡꯕ ꯑꯃ, ꯑꯗꯒꯤ ꯚꯣꯂꯨꯝ ꯈꯤꯇꯪ ꯂꯩꯈꯠꯂꯨꯗꯅ. ꯁꯣꯏꯕꯨꯝꯒ ꯉꯥꯒ ꯊꯣꯡꯕ ꯑꯃ, ꯑꯗꯩ ꯏꯔꯣꯟꯕ ꯑꯃ, ꯌꯣꯡꯆꯥꯛꯀ ꯀꯣꯝꯄ꯭ꯔꯦꯛꯀ, ꯀꯣꯝꯄ꯭ꯔꯦꯛꯀ ꯈꯥꯃꯦꯟꯒ ꯏꯔꯣꯟꯕ, ꯈꯥꯃꯦꯟ ꯑꯆꯧꯕꯗꯣ ꯑꯗꯒꯤꯗꯤ ꯊꯕꯤ ꯌꯥꯎꯔꯦ, ꯀꯣꯠꯅꯕ ꯈꯔ ꯑꯗꯩ ꯌꯥꯎꯔꯦ, ꯀꯣꯠꯅꯕ ꯊꯕꯤ ꯌꯥꯎꯔꯦ, ꯑꯗꯩꯗꯤ ꯄꯦꯔꯨꯛ ꯐꯪꯅꯗꯕ ꯄꯦꯔꯨꯛꯅꯦ. ꯄꯦꯔꯨꯛ ꯌꯥꯎꯔꯦ. ꯆꯤꯡꯒꯤ ꯆꯦꯂꯦꯟꯖ ꯍꯥꯏꯔꯒ ꯃꯀꯣꯛꯁꯦ ꯑꯩꯉꯣꯟꯗ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯤ. ꯅꯠꯇꯦ ꯃꯀꯣꯛ ꯑꯗꯒꯤꯗꯤ ꯉꯥꯗꯣ ꯑꯃꯈꯛ ꯇꯤꯜꯍꯧꯁꯨ ꯑꯣꯏꯕꯩꯅꯦꯕ. ꯑꯩꯉꯣꯟꯗ ꯍꯥꯞꯄꯤ. ꯇꯤꯜꯍꯧꯗꯨꯗꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯏꯑꯕꯀꯣ. ꯐꯔꯦ ꯑꯗꯣ ꯃꯀꯣꯛꯇ ꯑꯩꯉꯣꯟꯗ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯣꯕ. ꯌꯥꯔꯦ ꯏꯉꯣ ꯄꯥꯝꯕꯅꯤ. ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯔꯁꯤ. ꯈꯨꯠ ꯍꯥꯟꯅ ꯆꯥꯝꯃꯣꯗꯅ. ꯑꯗꯣ ꯆꯥꯝꯃꯦꯀꯣ. ꯆꯥꯝꯃꯦ. ꯑꯩ ꯈꯨꯠ ꯆꯥꯝꯃꯦ. ꯍꯟꯖꯤꯜꯂꯒꯦ. ꯑꯗꯨꯗꯤ ꯔꯦꯗꯤ 1 2 ꯔꯦꯗꯤ 1 2 ꯉꯁꯤ ꯀꯤꯗꯧꯔꯤ. ꯀꯩ ꯇꯧꯏ. ꯅꯠꯇꯤꯌꯦ. ꯅꯍꯥꯟꯃꯨꯛꯁꯨ ꯅꯪꯅ ꯑꯩꯕꯨ ꯐꯃꯨꯡ ꯂꯦꯞꯄꯨ ꯇꯧꯕꯗ ꯄꯅꯤꯁꯃꯦꯟ ꯂꯩꯗꯣꯏꯔꯣ ꯍꯥꯏꯁꯦ? ꯁꯤ ꯆꯥꯕ ꯉꯝꯕꯗ ꯑꯩꯁꯦ ꯆꯤꯜꯂꯝꯗ꯭ꯔꯗꯤ ꯅꯍꯥꯟꯃꯨꯛꯁꯨ ꯌꯥꯔꯣꯏ. ꯃꯥꯏꯊꯤ ꯐꯔꯦ ꯍꯟꯗꯛꯁꯨ ꯃꯥꯏꯊꯤ ꯍꯧꯔꯁꯤꯁꯦ. ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ. ꯔꯦꯗꯤ ꯃꯥꯏꯊꯤꯗꯅꯕꯗꯤ ꯍꯣꯠꯅꯔꯒꯦ. 1 2 3 ꯇꯧꯁꯦ. ꯁ꯭ꯇꯥꯔꯠ. ꯑꯉꯥꯡꯗꯨꯅ ꯆꯪꯉꯤ. ꯅꯣꯛꯀꯅꯨ. ꯀꯞꯁꯤ ꯂꯣꯏꯔꯦ. ꯑꯁꯤꯗꯤ ꯕꯦꯔꯥ ꯀꯥꯏ. ꯀꯞꯁꯤꯁꯦ ꯃꯩ ꯇꯥ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ. ꯃꯩ ꯆꯠꯂꯦ. ꯒꯧꯒ ꯊꯛꯆꯤꯜꯂꯦ ꯆꯥꯛ. ꯑꯩ ꯆꯥꯕ ꯍꯧꯗ꯭ꯔꯤꯌꯦ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ. ꯆꯥꯛꯁꯦ ꯑꯩꯅ ꯈꯔ ꯌꯥꯝ ꯌꯥꯝ ꯅꯠꯇꯕꯤ. ꯀꯩꯅꯣ ꯆꯥꯛ ꯂꯣꯏꯒꯗꯧꯔꯦ. ꯇꯩꯔꯦ.
May tare. Challenge ko rin may tare. 일단 냄새가 맞다. 자세히 와 가져가면 나. 그래도 잘 구워요. 짱구네. 뭐냐, 무슨 그래? 마음이 안 나는 데야 되네. 그자. 아, 더위 와래. 더비야. 굉장히 돼, 야, 너 진짜. 응. Nhằm cho em kìa. Trình đằng nhà mà cụ mà chua này lại khải. Em mà luôn mà lầy không. Nhà nó cho đừng. Rồi đấy, ngon một ngon. Này ngắm cái ăn sao đấy. Allora, 이 마티는 그만 자대요 지금. Có em kia. Con trai rồi. Anh phải. 이런 거 할래. Dùng sẵn sẽ đâu. 자, 아무처럼 내온다. Nó có tập ạ. Anh cheers. शाबाश बेटा बहुत बढ़िया 야, 나 오늘 나 지금 멋이 파스타나. 안돼 생각 남자로 싸우나. 남자로 생각해. Kita mình bây giờ là bây giờ mà ba 안돼. cũng sao 생각 거의 다 해라. Nói tôi sẽ bài rồi. Cái đó, năng ngầm lên năng sẽ lên năng ngầm lên là cái châu phim hai đồng cái nó.
조금 먹는데. 그인도시봐. 아이 밑에 있다 나 뭐지자. 아, 진짜 신이 날벼라. 마빛 này neo gì nè Piga tayo. Piro tayo. Kasi wala. Mau saban. Mau sa sa pida ba? Piro siya. Ising kuno ka di pino. May di ka pa pras na. Dahil na ngam yun. Kapo. Pugam nang ibini. Tombe sa ito ba? Andra. Mayam silence ay nangamabani na mga sili ka lang na lagi. Pamulay ko to dera tawag. Pamulay ko to hala. Dance ka dera ko. Isa. Yeah. Hay tabar, hay trasu sakadaba. Adubu. Mai se isai hai den to sia. Kai ni insectu bisa jiwa. Anh sai sai thì nông rồi cái đó nông Ay si Khalid bin kay tawan sige. xem to sao Ha tawa. Adu mayam akogi channel na sibu nungai biradi. losin Loisalo. Kaya budi tawrani ba adu sili oraga channel sibu nungai biradi like em subscribe to bira mo subscribe like em subscribe losin la sa ba maji soina paidasina phangdi phangadune ba hadi aina ngamabani na aduna aina nate pare ai kon phengage jada kon phengage ba punishment oi ba kon phengage ara kon phengoi yar kon phengage dudi punishment mo mayam jeni na rasiko mayam punishment pi do bai ngai le ro na ana kai punishment ne mo to bi kai to kino hang mana le ge do kai to sige akan mau ke 당은 좋아하지만 콘셉트가 비어드나 그것도 이차이 작은 나왔어. 근데 집에 그거는 하레 크리스나 크리스마스 보는 한 뭐지 말어 왜 야 말어 뭐지 말어 뭐지 아두아 이차이 작아야 나한테 이차이 작아 나왔어 보는 왜 너무도 뽀뽀 먹자 이 집에 Jadi Pak Tri mau kali kau Tri ceki ya Tri bro ya đây mẹ punishment nói là dance to hơn cái mẹ có gì video thì 이차이 작은 이제 요새 안 비그래 이거 dance to hơn 비그래 aduna mẹ có gì sẽ nông 비라 cái gì mẹ là bấm thu cái tôi nè like ama ju subscribe to 비라 mo ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯈꯜꯂꯒ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ bye bye